Malem pumbada COVID ke ahanba web na kanna narakpa matamda horofong oiriba China yamna akanba section thorang kaya paikhatpadagi mioi lising marifurom-dagi hena nakhide anisuba delta gi web lakpadasu yamna kanna naba yaukide adubu ahumsuba web ama omicron na thonkiba adudadi mapandagi sanglakpa singna pusilaktuna amuk naba haurakki yamna sathiba layong utrabasu omicron di yamna thuna longnaba COVID ki mahik makhal amani aduna lising ani kunmathoi gi December 13 China da COVID na naba apunba masing lak ama sapsana yoki lising ani kuni thoi gi mas amada di punna naba masing lak ama lising mapal ga sanga kuntaruk yoki China di hana degi akan ba jackson thorang lokhat panina athingba kaya thamba hoki lising ani kuni thoi gi mas nipal da di khangen hengalaktuna anu masing lak ani lising tar mapal ga satruk kun mangai yoki no madan nau na naba masing April 13 ta lising ahum sani pan marfu 13 oiki April kun mapal dana lising manga satruk yangkai mapal oiduna yamna wangbu oiki adudagi nemtharakle October kuntra lising ani kuni thoi dadi punna naba masing lak ani lising yangkai mapan samri kuntra ni panda laiki November ani da nauna narakpa masing na samri humpumanga oiki Bharat ka yangnabadadi yamna namely Lising ani kuni thoi gi January kun manga da Bharat ta anowa case lak ani lising marifu manga sama pantara mari oiduna khwaidi wangba pik yauki April amadadi nauna naba masing lising ama supna yangkai mari da hanthare haukiba November amada nauna naba masing lising ama sama marfu tara oiki Omicron na yamna kanna setting pi dabana khara lai thorokpa ure adubu China dadi lai thokpa yade athingba kaya thamduna kanna laksana na honarakli maru aina Xi Jinping na president gi taung ahum lak subu aina khannaba honarakpagi mangoina na COVID-0 da hanthana yamna kanna section tharang lakhatki maduna maram oiraga miyamna saunakpa yauki adubu haujikti hanthakre China na mamangda masagi COVID vaccine kaya saduna Malemgi kaithal da phangankre laireba lebak singda kana hanmaga loinana selchu phajana tankre handakna October 13 ta booster dose oina sijinagadaba COVID vaccine ama injection oina kapna danaba natuna singsilaga thajin khiba yaba vaccine ama launch tawkre masina natonda natraga yanungda honjanba yaba Malemgi ahanba COVID ke vaccine ju oire vaccine asi China gi commercial capital oiriba sahar Shanghai da ihan hana piba hoki hana vaccine ka khraba singda booster dose oina lemna piri azmana naba mi singda yanungda spray ama kapsinba adugumna kapsinbani masina injection oina kapning daba mi singda vaccine kapning naba khudong chaba ama pire amadi laireba lebak singda yetum sidins leibada sangadaba senpam adu kanba ngamduna vaccine pibagi masing yamhanbada khumang chawsinba ngamgani haina thajaba thangle China da mi khudima vaccine kaptaba yadi haibagi indaba yadaba wafam leite adubu COVID ki athingba kaya thamliba sing adu komthok tringaida booster dose sang yamna piningbagi apambadi lei karina COVID ki athingba amatta Malemgi ate lebak singda leitre athingba thambana sel thungi phibam da yamna kaihali yanungda kapsinba spray vaccine asi kapsilaba matungda tapna sor honjilhali aduga second manga sor thinghanduna thamni kapsinba so singsinba thingduna ngahak leiba thadorokpa asida punna second kuntamuk changi laisu lahelle yetum thinbagi anabasu phahundre vaccine adu singsinba matamda thumtak tawa mahau phawi haina vaccine lawriba amana phongdorakli yanungda thajina vaccine asina atai kayata changdringai ngakto obungangani haina su thajari hairiba spray asigi achoba mahi makupsina yanung amadi khongnawi sarukta leiriba ngakthoknaba pangbaisingbu train tawgani aduga apikpa mahi makupsina haksang manungda phajin khigani September thada hairiba vaccine asi booster dose oina pinaba China gi lengak na ayaba piki vaccine asi China gi biopharmaceutical company CanSino Biologics na sabani aerosol vaccine oina company asina puthokpani hairiba vaccine asigi clinical trial mangjongna na China Hungary Pakistan Malaysia Argentina amadi Mexico da pangthokre haina CanSino company na phongdokli Bharat tasu natonda singsinba vaccine makal ama sabagi ayaba regulator singna pikre Bharat masana sajabadi natte America gi company ama sabani Bharat ta license piraga Bharat biotech na sagani China gi National Medical Products Administration na ayaba pikraba vaccine asi
AD5NCOV haina maming tholi vaccine ase sijinaba hokkibaga loinana yetum sinin sijinadana yanungda kapsinba malemgi ahanba vaccine puthokpa leibaki phidasu China na phangba ngamkre vaccine asi lising ani kungi mas thadagi mi da sangyeng taw hokki कांचिनोगी डोज अमखक्तंग पीबा कोविड की हिदाक अमसु ओइरी क्लिनिकल ट्रायल हरपा मतमदा अकनबा साइड इफेक्ट लाइकिदे इम्यून रेस्पॉन्स फजना फंकी रेगुलेटर दगी क्लिनिकल ट्रायल तवगे अयाबना लिसिंग अनि कुनमाथोगी मास थाद फंकी AD5NCOV vaccine dose ani nimit kunipani kanaraga piba matamda injection na kapa vaccine amaga manana antibody thorokpa thengnaki vaccine asi dose ama kapa da sada humputargi sangda covid na narakada badigi ngak thokpo ngamni kanna naraba singdana sada matpuda mathugi sangda kanaba phangi haiba khangki kansinonal vaccine dose koti kaya sadana malemgi leba kaya da pina ba thorang leire hidang makhalasna China gi ain hengada mateng hinaba pandam amasu yauri